War on BJP Non-Violence Campaign Committee Manipur may hauna saure. BJP gi member chama resign taure. Ngasidagi loina resign tauraga nei Nandalal Angomcha. Iraiba ka party ka kanane hena lumbagi haibase khanthabiraga BJP da yauriba sing khudingmagna resign taugadabani amasung district khudingmaki BJP yauriba singna resign taubagi warol thadоклasi haina War on BJP Non-Violence Campaign Committee Manipur ge Convener Chingangbam Nandalal Angomchana Phongdokre ngarang press club ta pangthokiba pawgi mifamda mahakna hai aikhoina War on BJP Non-Violence Campaign Committee semliba se thoragliba irang sida pelaktaba kayadagi ne me ahumdagi kuki singna rally chatpaga loinana torbung banglagi area da mai thaba horakba amade mitai isilinaw singge yum sing masing yamlaba kuki singna mai thadok pire aikhoibu kanbiyo kuki sing masing yaman bana ngamdre haibagi kholaw nanin khibane kholaw sing adu ngasi phawbada mutana leire thamoida yaire maramasina lamlamgi BJP member chama ngarang resign tawbaga loinana ngasi dagi loina resign tawna ba changsilagani haina pawmi singda laukthokhe masa sumduna thamba phawba laukthokpa nangaudana yumai chakpada yaukhibani hairiba singase Manipur laingak leiribane laingak leiba lamdam sida thingdavana ngasi phawba lephanba ngamlaktribane matamduda laingak loisingna changchenduna aikhoi lei amade fire service thaduna yumsing kanbikhide chongthokpikhide madugi maidi maichak koktre haujiksu milising hompu lanjena duna leire isa kaya halakpagi penadre Myanmar da chenchen kiba mitei sing leire Mizoram da su chenchen duna relief camp sing da leire adubo ngarang numit yangkhai ga marini surak le haiduna miyamna ha ka lauduna leire bane masi phawbada laingak loisingna matondagi hauraga makhong phawbada masa masagi hingnana ba hona duna leire haike irang thoglakpa numit kunga mangani surakpada Amit Shah lakpiramme achaw wasang laklabadi karigumba khara tawbirakani khalambani adubu Churachandpur Kangpokpi Moreda chatlaga khongchatuna kari hairibano khangdaba aronba agenda amagi marumda pangthoklamlaga hankhibane mahak chatkhirba matung kona thangda peace committee semlakpada nongalaga masa khangdi haiduna toknakhre masida sunatana MLA minister singna Delhi da chatuna prime minister unanaba appointment PBU haibada piramdana America da chatkhre Manipur da chakliba mai thokliba misi mina ase udana yoga gidamak foreign da chatke masina ikhoida ningsinghalle hairaduna BJP gi manifesto da hapkiba ahanba nation naraibaki khangadabane anisubada party yawgadabani haibane manifesto da yawriba dugi matungina chatre maramde yummai thadun leifam leitaba icha isu kaya mai na chaktuna siba masung halakpadage ima ivel singna sorokta yareklagle masida center dage tharakpa RAF na mitai da onsilaga phurakpa nongmai kaplakpa yummai tharakpa yawre AR su kuki gi michangchangduna leire mitai singi laibakse Manipur amasung India laingak nasu michangchang bidre Indian Army su changdre maramasina iraibak iramdamga party ga kanane hena lubage haibase isa khakta natana mipum khuding na hangnariba matamni haikhe party dagi ima laibak ne hena lummi haiduna thabak tawgadabane BJP yaurubage kari kanari khanduna party asi thadokpa tabane ngasi aikhoina tholiba maming ase War on BJP Non-Violence Campaign kawe campaign asi BJP na piba khudol ne violence yaudana BJP da changba lanjang ne ngasi dagi BJP gi member gi card pairiba singna card sing adu paktaknana prime minister da pisin gadaba ne laingak loi singi thawong ase masa masu singna Manipur gi wangmada thaidoklaga thamba aduga lan loiraga pusilaki haibage mawong ni haikhe lairaba sunomduna hingjariba micham singna lan thengnaba ne haujik relief camp da leiriba miyoi lising hompu asigidamak laingak loi singi mayumda relief camp hanglaga ne Manipur gi development ki thadarakpa kaya yauna sel kaya na thaiduna thamlaga laikhiba lamsing ingkhol law amasung mafam sing adu mayum mai thaduna laifam leitraba sing asigi oina namduna yum saraga lehenga nei phibam asi BJP gi India laingakta tanba khongjang nei faraba suhaigani haikhe loinana su lokthokadaba nei NRC chana halu amade ST lista mitai changadaba nei Manipur da laingakani leiba yaroi haibana chingbage ihul lakpadagi BJP gi member oibadagi tokpani haikhe Nandalal Angomchaga haingang mandal ga mari leina de BJP ngarang ayuk press club ta Nandalal Angomchana phongdokhiba wafamda mahak masa yawna BJP dagi miyoi khara resign tawre mandal pumnamaksu mathang resign tawragani haiba wafam adu aranba ne mahak BJP haingang mandal gi member oide amasung mandal asiga hiram amatada mari leina de haina BJP haingang mandal gi chairman amana phongdorok le amarom da mahak na miyoi chama resign tawre amasung
ngasi mass resignation tawragani haiba wafam ase yumpham yaudaba wafamni haina BJP Imphal East District ki cherol amana su phongdorokle. Imphal Police Station da complaint tawkhre Johnson Elangbam. Ngarang press club ta pangthokiba pawgi mifam amada Nandalal Angomsa kauba misak amana miyoy aniga loina na pawmi singda BJP gi karyakarta sing loina resign tawragani haikiba wafam adu miyambu lana lamjinglaga MLA Minister Singhi yumda hekta thomjinabage yamna ngakpa wafam ne. Mahak BJP ga sumari amata lainadana asigumba wafam sing mataw karamna phongdoroklibano haina BJP gi wangangloi Johnson Elangbam na phongdokre. Ngarang numidang wairam Thambal Sanglen da pangthokiba pawgi mifam da wafam asi phongdokladuna mahak na hai Nandalal Angomsa na phongdorokpa wafam sing social media da thadorokpadage seize tawsinduna thamle. Masiga mari lainana Imphal Police Station da su complaint ama party gi maikaidagi file tawkhre. Miyoy asigi mathakta laukhatpa yaba thabak sing laukhanaba police ta haijakhre haire. Asigumba miyambu lana chalhanaba honarakpa miyoy asigi mathakta party na chapchaba action laukhanaba honaragani haike. Haujik luraba matam asida aikhoi masel onsinaduna amaga mateng pangnagadaba nei politics tawnagadaba natte BJP ga mari lainadaba sing miyamna thajabigano loinana asigumba thawong ase matungda tawbiganu haike. Amaromda haujik miyamna Manipurda President rule lakadra haina ngangnariba sisu aran baneng. President rule lakpagi wafam laiti haina sumahak na sengdokhe.